ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯂꯧꯕ ꯂꯥꯛꯄ ꯚꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯟ ꯁꯅꯥꯗꯨ ꯐꯩꯖꯣꯝ ꯑꯍꯟꯕ ꯐꯖꯕ ꯑꯃ ꯁꯦꯠꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯏꯄꯪ ꯄꯪꯖꯅ ꯁꯤ ꯑꯣꯏꯔꯗꯤ ꯃꯥꯅ ꯑꯩ ꯄꯥꯝꯂꯛꯄꯁꯨ ꯌꯥꯏꯗ ꯉꯁꯤꯗꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯛꯅ ꯌꯥꯔꯝꯗ꯭ꯔꯦꯀꯣ꯫ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯤꯃꯒ ꯁꯤꯖꯤꯜꯂꯗꯤ ꯊꯥꯖꯃꯥꯟꯕꯤꯗꯣ ꯁꯣꯏꯗꯅ ꯄꯥꯝꯂꯅꯤ ꯑꯩꯁꯦ ꯉꯁꯤꯗꯤ꯫ ꯇꯣꯟ ꯁꯅꯥꯗꯨ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯈꯨꯗꯣꯞꯁꯤ ꯃꯥꯡꯉꯗꯤ ꯑꯩꯅ ꯁꯤꯡꯗꯣꯏꯅꯤꯀꯣ? ꯍꯣꯏꯗ, ꯈꯨꯠꯇ ꯁꯤꯕ ꯈꯨꯗꯣꯞꯄꯨ ꯀꯅꯥꯅ ꯍꯨꯔꯥꯟꯕ ꯉꯝꯗꯣꯏꯅꯣ? ꯇꯣꯟ ꯁꯅꯥꯗꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗ ꯍꯥꯏꯔꯝꯂꯒ ꯃꯇꯣꯝꯇ ꯊꯥꯖꯃꯥꯟꯕꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯈꯨꯜꯗ꯫ ꯇꯣꯟ ꯁꯅꯥꯗꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯁꯤ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯦ꯫ ꯇꯣꯟ ꯁꯅꯥꯗꯨ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯨ ꯌꯦꯡꯅ ꯍꯧꯖꯤꯛꯐꯥꯎ ꯎꯗ꯭ꯔꯤꯖꯥꯠꯂ ꯃꯥꯕꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯡꯅ ꯉꯥ ꯐꯧꯔꯒ ꯊꯝꯕ ꯁꯪꯕꯒꯨꯝ ꯂꯨꯝꯂꯤꯕꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯖꯃꯥꯟꯕꯤꯗꯨ ꯐꯅꯦꯛ ꯏꯟꯅꯐꯤ ꯐꯖꯕ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯔꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯐꯖꯕ ꯑꯃꯁꯨ ꯅꯝꯂꯤ꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯆꯤꯟꯕꯥꯜꯗꯨ ꯈꯣꯏꯍꯤ ꯃꯆꯨ ꯃꯥꯅ ꯉꯥꯡꯅ ꯐꯖꯔꯗꯅ ꯇꯣꯟ ꯁꯅꯥꯗꯨ ꯊꯥꯖꯃꯥꯟꯕꯤ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯅꯦ꯫ ꯃꯁꯛꯁꯦ ꯐꯖꯃꯟꯗꯅ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯁꯨ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯈꯨꯠꯁꯦ ꯊꯥꯡꯒꯠꯂꯒ ꯈꯨꯗꯣꯞꯁꯦ ꯎꯅꯕ ꯎꯠꯂꯒ ꯁꯥꯒꯦ꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯇꯣꯟ ꯁꯅꯥꯒꯤ ꯅꯥꯀꯟꯗ ꯊꯩꯔꯒ ꯆꯠꯀꯦ ꯇꯧꯕꯒ ꯇꯣꯟ ꯁꯅꯥꯅ ꯈꯨꯗꯣꯞꯇꯨ ꯎꯅꯕ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯜꯂꯒ ꯊꯥꯖ, ꯑꯩ ꯊꯦꯡꯉꯦ ꯇꯥ ꯇꯣꯟ ꯁꯅꯥ꯫ ꯇꯣꯟ ꯁꯅꯥꯗꯨ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯅ ꯊꯥꯖꯃꯥꯟꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯇꯣꯟ ꯁꯅꯥꯗꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯈꯨꯗꯣꯝꯕꯤꯒ ꯇꯧꯔꯒ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯊꯥꯖꯃꯥꯟꯕꯤ? ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯤꯁꯨ ꯅꯪ ꯎꯅꯕ ꯂꯥꯛꯏꯅꯦ꯫ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯂꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯅꯪ ꯎꯅꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯊꯥꯖ꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯇꯣꯟ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯨ ꯇꯥꯟꯅꯔꯒ ꯀꯨꯌꯦꯡ ꯌꯦꯡꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯔꯨ ꯀꯨꯔꯨ ꯑꯣꯠꯂꯒ꯫ ꯇꯣꯟ ꯁꯅꯥꯗꯨ ꯈꯨꯗꯣꯞꯇꯨ ꯎꯅꯕ ꯈꯗꯥꯡ ꯀꯟꯅ ꯑꯗꯨꯝ ꯅꯣꯝꯂꯤ꯫ ꯅꯪꯅ ꯉꯁꯤ ꯐꯤ ꯐꯖꯕ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯊꯣꯛꯂꯛꯂꯤꯁꯦ ꯑꯩꯅ ꯁꯤꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯎꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖ꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯁꯥꯎꯔꯝꯕꯗꯒꯤ ꯇꯣꯟ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯃꯃꯤꯠꯇꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯌꯦꯡꯂꯒ ꯉꯥꯏꯈꯣꯗ ꯑꯝꯇ ꯇꯥ ꯇꯣꯟ ꯁꯅꯥ, ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯑꯩ ꯑꯃꯨꯛꯇ ꯁꯤꯔꯨꯒꯦ꯫ ꯑꯩꯒꯤ ꯈꯨꯠꯁꯦ ꯈꯨꯗꯣꯞ ꯑꯃꯠꯇ ꯁꯤꯔꯛꯇ꯭ꯔꯦ꯫ ꯇꯣꯟ ꯁꯅꯥꯗꯨ ꯋꯥ ꯉꯥꯡꯕ ꯆꯞ ꯂꯦꯞꯄꯒ ꯈꯨꯗꯣꯞ ꯍꯥꯏꯕ? ꯍꯣꯏ, ꯅꯪꯒꯤ ꯈꯨꯗꯣꯞꯇꯣ ꯑꯩ ꯑꯃꯨꯛꯇ ꯁꯤꯔꯨꯒꯦ꯫ ꯇꯣꯟ ꯁꯅꯥꯗꯨ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ ꯃꯇꯣꯝꯇ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯈꯨꯝꯒꯅꯤ ꯁꯤꯗꯤ? ꯈꯨꯗꯣꯞꯁꯤꯗꯤ ꯑꯩꯒꯤꯁꯨ ꯅꯠꯇꯦ, ꯏꯇꯥꯎ ꯃꯉꯥꯜꯒꯤꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯇꯥ ꯇꯣꯟ ꯁꯅꯥ? ꯃꯪꯉ ꯂꯩꯗꯨꯕꯣ? ꯅꯪ ꯉꯁꯤꯗꯒꯤ ꯂꯥꯛꯑꯅꯨ꯫ ꯍꯥꯏ, ꯑꯗꯨꯏ ꯅꯠꯇꯤꯌꯦ, ꯑꯩ ꯅꯉꯣꯟꯗ ꯌꯥꯏ ꯌꯥꯗꯦꯁꯨ ꯍꯥꯏꯈꯤꯕ ꯅꯠꯇꯦ꯫ ꯁꯦ ꯁꯤꯔꯨꯔꯣ, ꯑꯗꯣ ꯑꯩꯗꯤ ꯅꯪ ꯎꯅꯕ ꯂꯥꯛꯄꯅꯦ꯫ ꯊꯥꯖꯗꯨ ꯈꯨꯗꯣꯞꯇ ꯈꯨꯌꯥꯏꯗ ꯏꯟꯁꯤꯜꯂꯒ ꯊꯃꯣꯏꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥꯟꯅꯕꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ, ꯊꯤꯜꯂꯛꯄ ꯌꯥꯎꯔꯨꯗꯣꯏꯅꯦ꯫ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯨꯗꯤ ꯇꯥ ꯇꯣꯟ ꯁꯅꯥ꯫ ꯑꯩ ꯊꯨꯔꯦ, ꯆꯠꯂꯦꯀꯣ ꯇꯥ ꯇꯣꯟ ꯁꯅꯥ꯫ ꯇꯣꯟ ꯁꯅꯥꯗꯨ ꯊꯥꯖꯗ ꯃꯁꯥꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯌꯦꯡꯍꯧꯔꯒ ꯑꯩꯗꯤ ꯃꯉꯥꯜꯗꯨ ꯀꯔꯤ ꯈꯨꯝꯗꯧꯔꯤꯕ? ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯁꯥꯔꯒꯦ꯫ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟ ꯂꯥꯛꯑꯗꯤ ꯑꯄꯪꯕꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯔꯣꯏꯒꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ ꯈꯨꯗꯣꯞꯇꯣ꯫ ꯑꯁꯨꯝꯅ ꯇꯣꯟ ꯁꯅꯥꯗꯨ ꯌꯨꯝꯗ ꯍꯟꯗꯕꯤ ꯊꯥꯖꯃꯥꯟꯕꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯗꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯉꯥꯜꯗꯨ ꯇꯣꯟ ꯁꯅꯥꯒꯤ ꯌꯨꯝꯗ ꯑꯌꯨꯛ ꯂꯥꯛꯏ꯫ ꯃꯉꯥꯜꯗꯨ ꯑꯄꯪꯕꯤ ꯇꯣꯟ ꯁꯅꯥꯒꯤ ꯃꯃꯥ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤꯗ ꯐꯝꯂꯒ ꯏꯃꯥ, ꯏꯇꯥꯎ ꯇꯣꯟ ꯁꯅꯥꯗꯣ ꯉꯔꯥꯡ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯋꯥꯏꯈꯤꯕꯅꯦ, ꯑꯗꯣ ꯃꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯈꯨꯗꯣꯞꯇꯨ ꯊꯤꯜꯂꯛꯇ꯭ꯔꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜꯒꯤ ꯂꯩꯕꯥꯛꯇꯨꯗ ꯐꯝꯅ ꯐꯝꯅ ꯃꯉꯥꯜꯗ ꯌꯦꯡꯈꯠꯂꯒ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯉꯔꯥꯡꯁꯨ ꯍꯜꯂꯛꯇꯦ, ꯍꯧꯖꯤꯛꯁꯨ ꯍꯜꯂꯛꯇꯦ꯫ ꯍꯜꯂꯛꯇꯦ ꯍꯥꯏꯕ ꯃꯥꯕꯣ? ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯅꯨꯄꯤꯗꯨ ꯆꯦꯜꯂꯕ ꯖꯥꯠꯂꯣ ꯏꯃꯥ? ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯃꯉꯥꯜ, ꯃꯥ ꯂꯥꯛꯑꯗꯤ ꯈꯪꯗꯧꯕꯅꯦ꯫ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯇꯣꯟ ꯁꯅꯥꯗꯨ ꯊꯤꯔꯨꯕꯅ ꯐꯗꯣꯏꯔꯥ? ꯊꯤꯔꯁꯨ ꯀꯥꯏꯗ ꯊꯤꯔꯨꯅꯤ? ꯆꯠꯇꯣꯏ ꯃꯐꯝꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯇꯣꯟ ꯁꯅꯥꯅ ꯆꯠꯂꯤ ꯃꯐꯝꯗꯨꯕꯨ ꯍꯥꯏꯔꯝꯕ꯭ꯔꯣ? ꯑꯗꯨꯁꯨ ꯍꯥꯏꯔꯝꯗꯦꯅꯦ ꯃꯉꯥꯜ꯫ ꯍꯥꯏꯔꯝꯕꯅꯤ, ꯀꯥꯎꯈ꯭ꯔꯦ꯫ ꯏꯁꯤꯜꯂꯒꯗꯤ ꯊꯝꯕꯅꯤꯅꯦ ꯑꯩꯅ꯫ ꯃꯉꯥꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ, ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯇꯣꯟ ꯁꯅꯥꯗꯨ ꯃꯄꯣꯞ ꯀꯥꯏꯔꯕ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯗꯨꯒ
Mamai mamit masam manadu sakfam kaina. Namidang tumdabagi sakfamduga Tonsanadu Thazaman bigi thongalda thawaiwana lepaga Thazaman bigi yumda yenglaga. Ayuksu leiba ude Thazaman bido mangalgi khudoptu yaudana aidi yumda karamna hangadoriba. Tanjaduda leikaigi leisabi khara Thazaman bigi thongalomda lohong kaihongbada setnaba phirol selaga changlakpadu Tonsanana ui. Leisabi ani ahumdu Thazaman bigi thongal yeubaga Tonsanana Ichal mayam moi Thazaman bi hoi yumdo sisi natro. Leisabi macha amana Ibungdi Thazaman bigi lohongba yauba nang haudrabro. Tonsanadu masamdu chap yungi masadu tu khiau sungi sajing hawi. Ha career Thazaman bigi lohongba. Hoi mado nupa mayumda adum khawyai tawkhre ngasi nungthildo ibung nang ngana lakpiramadi aikhoi punna adum chatminaramdawni. Career Thazaman bi chingkreba luhongkreba adudi ai kudo Leisabi amaduna Ibung se ita Thazaman bigi kana oidoino. Tonsanadu khumlamdabi mangaga adum chatkre adubu Tonsanadu mayum yaudabi Thazaman bigi khulda muhale. Tonsanadu Thazaman bigi yumda changre. Thazaman bigi yumda mi amata leiramde adubu Tonsanadu Thazaman bigi yumda mi kauri. Yum sibu mi leibro mi le di amta thokpiro wa ma hangi tawbane. Yum thangnabagi nupi ama magi yumgi surida lepaga. Ibunga Thazaman bigi mi amata leiroi ma khakta leibane aikhoini yengsinbibane. Itaima mana ai khudop pukre. Ibunga sanalupagi khudol pibase thungnadabane. Nupidu changkhre. Tonsanadu Thazaman bigi yumda yenglaga. Adu yamna minamba yamna puksel pikpa adu wai khudop pudana ai yumda kamai changani ai pambai ama thidaba yaroi migi khudop singdaba yaroi. Nupidu amuk thoglei aduga Tonsanada yamna lapani mana mayum paliba khulndo nongpo khulndani nangna khudopto hangningladi khulnduda chatlu nupa maming yumnakti khanglaktre aisu phare phare ai change ko. Tonsanadu ahalduda yenglaga mangaga lehawe. Somda Tonsanagi yumda mangaldu lai thambaldu thongalda masani pa lakpra yengli mangaldu thambalda. Oh adugi khulndore Tonsana chakribado adu imabo numit huni marini sure. Tonsana do hoju phaw maro mari am dairakte natraga magi dubo khudop ka tahodana halakpa ngamdra jalo. Mabu yumda hala aroi haibrani ha mangal. Karino imabo aina hangda wado imabu naimonda oina hangai dubo. As ai khoi maung lai ni sidi soidna khanar ko tarin toisi. Khanaroi da kaisu. Mangalgi mamadu matomta wari saraga changlei. Matomta awai akhumsu tawri. Yam pangi mase yam pangi. Hai ibungo halakpa ngayu habenate khudop to hango habeni ai gise. Ima chapu kham amata da chaminarakpani ko Tonsana do. Ima yaw torkon ko minura phajade. Hai apang gadha nangna mama macha dagi kari kana ba phangkhrage ha nangna to pusan chak thokli badubu kari gino habene. Isia khudop to sanmari henba khudop ni lotki gi haidadi namana chapun lot khoyadro. Wakhal sonjaba thambaldu mangalgi mamagi wahaidu tumina adum lepaga tari machana halakani khanjaba lambi du yenglaga adum lei aduba thambalgi maithong amadi mitludi tarakte da khangli. Mangalgi mamasu thambalgi mamangda lepaga ina kaina khunba mi amana lairaba mi amada ngangba hanthaba wahai wata kayadu tari tumina thambaldu. Mangalgi mamana thambalgi masa maring zum phawba paiduna nomba inba phawba kaya tobirami. Aduga mi yamna chamchabi ipang pangjabi thambalna machana lakpa yai khanjaba lambiduda mapi tap tap tana yenglaga sambalda makhutna ngakduna tudana balipli. Chayol ama henkre Tonsanadu Thazana mayum panki hairiba khuldugi lambida amotpa phaizomduga phultaiba makhongduga mamai mamitu makoi marang ihau hau na ngauri phairi chali. Oh asida ma wonobi ma makukupaga leise Thazaman bi uramdo male ai ma kauke Thazaman be Maudu Tonsanada yenglamlaga kira mali thuna changki. Thazaman bi na lamtre adudi yum thong khuding changlaka Thazaman bi bu hanglaga ai gi khudop to pibirakna ba haijake. Tonsanadu anauba phajaba yum amada amuk changlei. Tasengbagi di Tonsana asi wakhal ngaurbagumbani ma chani thakni khangdre aram khaurang busu poktre khudop to gi wakhalda. Tonsanadu
ꯑꯍꯟꯕ ꯐꯖꯕ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯌꯨꯝ ꯃꯥꯜꯂꯤ ꯁꯤꯁꯦ ꯌꯨꯝꯁꯤꯕꯨ ꯃꯧ ꯑꯅꯧꯕꯤꯒ ꯂꯩꯕ꯭ꯔꯣ ꯑꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯧ ꯑꯅꯧꯕꯤ ꯂꯩꯕ꯭ꯔꯥ ꯌꯨꯝꯁꯤꯕꯣ ꯅꯤꯄꯥ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯏ ꯀꯅꯥꯅꯣꯅꯦ ꯀꯔꯤ ꯃꯤꯀꯧ ꯂꯥꯀꯧꯅꯣꯅꯦ ꯌꯨꯝꯁꯤꯕꯨ ꯃꯧ ꯑꯅꯧꯕꯤꯒ ꯂꯩꯕ꯭ꯔꯣ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯀꯧꯖꯕꯅꯤ ꯀꯔꯤꯕ ꯃꯧ ꯑꯅꯧꯕꯤ ꯂꯩꯕ꯭ꯔꯥꯕ ꯍꯩ ꯏꯅꯥꯎ ꯅꯪ ꯑꯉꯥꯎꯕ ꯃꯥꯜꯂꯤ ꯃꯤꯅ ꯎꯔꯒꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯈꯟꯈꯤꯕ ꯇꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯌꯦꯡꯕꯗꯁꯨ ꯑꯉꯥꯎꯕ ꯃꯥꯜꯂꯤ ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯃꯁꯛ ꯌꯦꯡꯖꯒꯦ ꯃꯥꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯄꯨꯈ꯭ꯔꯦ ꯍꯩ ꯀꯅꯥ ꯂꯩ ꯑꯉꯥꯎꯕ ꯑꯃ ꯆꯪꯂꯛꯂꯒ ꯋꯥꯆꯣꯏ ꯉꯥꯡꯂ ꯂꯩꯔꯦ ꯅꯣꯏ ꯀꯅꯥꯅꯣ ꯑꯉꯥꯎꯕꯁꯦ ꯑꯝꯇ ꯄꯨꯊꯣꯛꯀ ꯂꯥꯎ ꯅꯤꯄꯥ ꯅꯍꯥ ꯈꯔ ꯊꯣꯛꯂꯛꯂꯒ ꯇꯣꯟꯁꯅꯥꯗꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯏꯟꯗꯅ ꯄꯨꯊꯣꯛꯈꯤ ꯇꯣꯟꯁꯅꯥꯗꯨ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛꯅ ꯀꯩꯅ ꯈꯔ ꯊꯥꯕꯤꯔꯕ ꯃꯥꯜꯂꯤ ꯃꯆꯤꯟꯕꯥꯟꯗꯨ ꯈꯔ ꯇꯠꯂꯦ ꯏ ꯊꯣꯛꯂꯦ ꯇꯣꯟꯁꯅꯥꯗꯨ ꯌꯨꯝ ꯑꯃꯗ ꯆꯪꯂꯒ ꯃꯤ ꯑꯃꯨꯛ ꯀꯧꯔꯤ ꯑꯣꯍꯣ ꯌꯨꯝꯁꯤꯕꯨ ꯃꯧ ꯑꯅꯧꯕꯤꯒ ꯂꯩꯕ꯭ꯔꯣ ꯉꯔꯥꯡ ꯅꯍꯥꯟꯗꯪ ꯌꯨꯝ ꯄꯥꯜꯂꯛꯄꯤꯒ ꯂꯩꯔꯕꯗꯤ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯇꯣꯟꯁꯅꯥꯅ ꯑꯗꯨꯝꯅ ꯀꯧꯔꯒ ꯂꯩꯕꯗꯨꯗ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯏ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯅꯪ ꯑꯣꯏꯗꯣꯏꯔꯥ ꯃꯧꯅ ꯃꯋꯥ ꯉꯥꯡꯅꯔꯝꯃꯤ ꯍꯥꯏꯔꯤ ꯅꯨꯄꯥꯗꯣ ꯍꯥ ꯇꯣꯟꯁꯅꯥꯗꯨ ꯇꯞꯅ ꯋꯥꯈꯜ ꯏꯆꯣꯏ ꯆꯣꯏꯔꯞ ꯅꯠꯇꯦꯅꯦ ꯑꯩꯒꯤꯗꯤ ꯃꯥꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃ ꯃꯠꯄꯤꯈ꯭ꯔꯦ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯀꯔꯤ ꯃꯋꯥ ꯉꯥꯡꯅꯕꯇ ꯅꯠꯇꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯂꯧꯈꯤ ꯍꯥꯏꯕ ꯃꯥꯅ ꯅꯪꯒꯤ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯅꯇꯨꯅ ꯂꯣꯟꯅ ꯉꯥꯡꯅꯕ ꯃꯋꯥ ꯑꯔꯣꯟꯕꯗꯣ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯦꯅꯦ ꯅꯪꯕꯣ ꯈꯨꯗꯣꯞ ꯑꯃꯁꯨ ꯂꯧꯈꯤ ꯍꯥꯏꯔꯤꯅꯦ ꯅꯪꯕꯣ ꯃꯆꯥꯅꯤꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝꯗꯨ ꯈꯨꯗꯥꯛ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯐꯨꯔꯒ ꯄꯨꯊꯣꯔꯛꯂꯤꯕ ꯃꯧꯗꯨꯗꯤ ꯊꯥꯖꯃꯥꯟꯕꯤ ꯅꯠꯇꯦ ꯃꯧ ꯑꯗꯨꯅ ꯏꯃꯥ ꯑꯩ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯇꯥꯆꯧ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯤꯌꯦ 이봉, 난 그나노? 난구 그나노? ꯇꯣꯟꯁꯅꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ 이철 아이디 난 그나노 ꯈꯪꯗꯦ 이철 ꯅꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯆꯠꯂꯦ ꯃꯃꯥꯗꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯃꯣꯏ ꯑꯅꯤꯁꯦ ꯈꯗ꯭ꯔꯛ ꯇꯧꯔꯦ ꯃꯤꯆꯤ ꯈꯟꯅꯔꯒ ꯈꯗ꯭ꯔꯛ ꯇꯧꯔꯦ 이마 ꯑꯩꯅꯁꯨ ꯃꯣꯏ ꯑꯅꯤ ꯃꯤꯆꯤ ꯈꯟꯅꯕ ꯎꯔꯦ ꯅꯤꯄꯥꯁꯤꯗꯒꯤꯅꯦ ꯁꯟ ꯇꯔꯥꯅ ꯁꯥꯕ ꯈꯨꯗꯣꯞ ꯑꯃꯁꯨ ꯅꯇꯨꯅ ꯂꯧꯈꯤ ꯍꯥꯏꯔꯤꯅꯦ ꯑꯁꯨꯛ ꯑꯣꯛꯇꯕꯤ ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯄꯨꯜꯂꯒꯅꯦ ꯅꯆꯤꯟ ꯍꯪꯕ ꯇꯥꯔꯦ ꯑꯗꯨꯗꯤ 이마 누파시 그나노 그다이기노 하나 한기시 마시마디 ꯑꯩꯅ ꯐꯖꯅ ꯆꯤꯡꯅꯩ ꯅꯍꯥꯟꯒꯤꯗꯨꯗꯤ ꯑꯉꯥꯎꯕ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯇꯣꯠꯈꯤꯕꯗꯣ ꯑꯁꯨꯝꯅ ꯇꯣꯟꯁꯅꯥꯗꯨ ꯐꯠꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯆꯥꯅ ꯄꯨꯜꯂꯒ ꯐꯨꯕꯤ ꯆꯩꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯕ ꯇꯣꯟꯁꯅꯥꯗꯤ ꯆꯩꯅꯥꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ ꯇꯣꯟꯁꯅꯥꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯊꯨꯝꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯁꯤꯡꯈ꯭ꯔꯦ ꯇꯣꯟꯁꯅꯥꯗꯣ ꯑꯗꯨꯕꯨ ꯇꯣꯟꯁꯅꯥꯒꯤ ꯍꯛꯆꯥꯡꯗꯤ ꯅꯨꯄꯥꯗꯨꯅ ꯐꯨꯕ ꯍꯦꯟꯃꯟꯗꯅ ꯍꯥꯏꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯃꯗ ꯁꯣꯛꯈ꯭ꯔꯦ ꯇꯣꯟꯁꯅꯥꯗꯨ ꯂꯥꯌꯦꯡꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗꯕ ꯐꯤꯕꯝ ꯃꯑꯣꯡ ꯑꯃꯗ ꯁꯣꯛꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯇꯣꯟꯁꯅꯥꯗꯨ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯟꯁꯅꯥꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯑꯍꯟ ꯅꯨꯄꯤ ꯑꯃ ꯐꯝꯂꯤ ꯄꯨꯖꯣꯜ ꯃꯆꯥ ꯑꯃꯁꯨ ꯊꯥꯜꯂꯤ ꯇꯣꯟꯁꯅꯥꯗꯨ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯁꯦꯒꯥꯏꯕ ꯐꯤ ꯈꯔ ꯁꯦꯠꯂꯒ ꯃꯁꯥꯗꯨ ꯆꯩꯐꯝꯅ ꯁꯥꯊꯤꯅ ꯈꯥꯝꯗꯦꯛꯂꯒ ꯃꯆꯤꯟ ꯃꯔꯤ ꯏꯀꯪ ꯀꯪꯅ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤꯗ ꯇꯞꯅ ꯐꯝꯊꯔꯒ 이마 ꯅꯪ ꯑꯩ ꯉꯥꯏꯔꯝꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯇꯣꯟꯁꯅꯥꯅ ꯎꯔꯤꯕ ꯃꯃꯥ ꯊꯝꯕꯥꯜꯗꯣ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯊꯝꯕꯥꯜꯗꯣ ꯇꯣꯟꯁꯅꯥꯗꯨ ꯃꯃꯥꯅꯤ ꯈꯟꯅ ꯋꯥꯔꯤ ꯁꯥꯅ ꯃꯃꯥꯗ ꯌꯦꯡꯂꯨꯕꯗ ꯃꯃꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ 이마 ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯂꯤꯔꯣ 이마 ꯑꯩ ꯅꯪꯒ ꯆꯪꯃꯤꯟꯅꯁꯤ 이마 ꯇꯣꯟꯁꯅꯥꯗꯨ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯃꯃꯥꯕꯨ ꯀꯧꯔꯒ ꯆꯪꯂꯛꯄꯗ ꯑꯉꯛꯄ ꯐꯤꯕꯝꯅꯤ ꯇꯣꯟꯁꯅꯥꯒꯤ ꯌꯨꯝꯌꯥꯏꯗ ꯇꯣꯟꯁꯅꯥꯅ ꯎꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯊꯝꯕꯥꯜꯗꯣ ꯌꯨꯝꯌꯥꯏꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯊꯧꯔꯤ ꯌꯥꯜꯂꯝꯂꯤꯕꯁꯤ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯂ ꯃꯥꯜꯂꯦ ꯃꯁꯥꯗꯨ ꯃꯅꯝ ꯆꯦꯜꯂꯝꯂꯦ ꯃꯈꯧꯔꯤꯗꯨ ꯐꯖꯅ ꯇꯠꯂꯝꯃꯦ ꯃꯃꯤꯠ ꯀꯨꯠꯂꯝꯂꯦ ꯊꯧꯔꯤꯗꯨ ꯃꯉꯛ ꯁꯝꯒꯤ ꯎꯟꯁꯥ ꯃꯅꯨꯡꯗ ꯆꯪꯂꯝꯃꯦ ꯇꯣꯟꯁꯅꯥꯗꯤ ꯊꯝꯕꯥꯜꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯃꯥꯒꯤ ꯃꯈꯣꯡꯗꯨ ꯌꯥꯜꯂꯒ ꯀꯞꯂꯤ ꯑꯗꯨꯕꯨ ꯇꯣꯟꯁꯅꯥꯅ ꯃꯃꯥꯒꯤ ꯃꯈꯣꯡꯗꯨ ꯌꯥꯟꯕꯗ ꯃꯃꯥꯒꯤ ꯄꯨꯝꯂꯤ ꯇꯧꯔꯕ ꯎꯟꯁꯥꯗꯨ ꯈꯣꯛꯇꯣꯔꯛꯏ ꯃꯈꯨꯠꯅ ꯇꯣꯟꯁꯅꯥꯗꯨ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯃꯃꯥꯒꯤ ꯎꯟꯁꯥꯗꯨ ꯌꯦꯡꯂꯒ 이마 ꯀꯩꯅꯣ 이마 ꯅꯪ ꯇꯧꯔꯝꯂꯤꯕꯁꯤꯕꯨ 이마 ꯅꯪꯕꯨ ꯍꯧꯖꯤꯛꯇ 이나ꯛꯇ ꯐꯝꯂꯝꯕꯗ ꯑꯩꯅ 이마 ꯇꯣꯟꯁꯅꯥ ꯀꯨꯏꯅ ꯀꯞꯂꯝꯗꯦ ꯃꯃꯥꯅ ꯌꯥꯜꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯃꯉꯥꯜ ꯅꯪꯒꯤ ꯈꯨꯗꯣꯞꯀꯤ ꯃꯍꯨꯠ
इमागी थवाइना सिलहल्लब्रा मंगाल नंगने इमाबु हालबनिना नंगी खुदो अइना सिंगदबा यारद्रा मंगाल ꯇꯣꯟꯁꯅꯥꯗꯨ ꯃꯃꯥꯒꯤ ꯌꯥꯜꯂꯤꯕ ꯍꯛꯆꯥꯡꯗ ꯌꯦꯡꯂꯕꯁꯨ ꯃꯥꯅ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯊꯥꯖꯃꯥꯟꯕꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯥꯖꯃꯥꯟꯕꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯈꯜꯂꯤ ꯇꯣꯟꯁꯅꯥꯗꯣ ꯑꯍꯤꯡꯗ ꯇꯣꯟꯁꯅꯥꯗꯨ ꯃꯃꯥꯅ ꯌꯥꯜꯂꯤꯕꯗꯨ ꯌꯦꯡꯂꯒ ꯐꯝꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯔꯛ ꯃꯔꯛꯇ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯃꯃꯥꯒꯤ ꯎꯟꯁꯥꯗꯨꯗ ꯑꯃꯨꯛꯁꯨ ꯉꯛꯅ ꯌꯦꯡꯂꯤ ꯑꯌꯨꯛ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤ ꯃꯉꯥꯜꯒꯤ ꯃꯃꯥꯁꯨ ꯌꯥꯎꯔꯤ ꯃꯉꯥꯜꯒꯤ ꯃꯃꯥꯅ ꯆꯪꯈꯤꯕꯅꯤ ꯇꯥꯗ ꯃꯃꯥ ꯃꯆꯥ ꯂꯣꯠꯂꯒ ꯂꯩꯔꯝꯅꯤ ꯃꯤ ꯃꯈꯣꯜ ꯇꯥꯕꯒꯤ ꯍꯥꯏ ꯇꯣꯟꯁꯅꯥ ꯅꯃꯥꯅ ꯆꯥꯆꯦꯟꯐꯝ ꯂꯩꯔꯣꯏ ꯂꯥꯎ ꯁꯅꯥ ꯁꯤꯡꯕꯗꯤ ꯑꯣꯏꯔꯔꯣꯏ ꯁꯅꯥ ꯁꯤꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯃꯥꯅ ꯆꯥꯒꯤ ꯂꯝꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ ꯑꯩꯒꯤꯅꯦ ꯅꯃꯥꯗ ꯂꯩꯕ ꯇꯥꯕꯅꯤ ꯈꯨꯝꯗꯦꯅꯦ ꯃꯃꯥ ꯃꯆꯥꯁꯦ ꯑꯍꯜ ꯑꯃ ꯃꯅꯥꯇꯣꯟꯗꯨ ꯁꯨꯁꯨꯠ ꯅꯝꯂꯒ ꯀꯩꯅꯣ ꯃꯅꯝ ꯑꯃ ꯅꯝꯃꯤꯗ ꯑꯗꯣ ꯃꯅꯝꯁꯤꯗꯤ ꯍꯤꯡꯒꯥꯏ ꯃꯅꯝꯅꯤꯅꯦ ꯅꯤꯄꯥ ꯑꯃꯅ ꯍꯣꯏꯅꯦ ꯃꯅꯝ ꯑꯃ ꯅꯝꯃꯤꯅꯦ ꯅꯝꯊꯤꯅꯤ ꯃꯅꯝꯁꯦ ꯃꯣꯏ ꯑꯃ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉ ꯌꯦꯡꯉꯨꯕꯗ ꯊꯝꯕꯥꯜꯗꯨ ꯃꯁꯥꯗꯣ ꯏꯄꯠ ꯄꯠꯊꯅ ꯁꯥꯏꯖꯤꯟꯗ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯣꯏ ꯈꯔꯗꯨ ꯃꯀꯣꯛ ꯄꯥꯏꯅꯩ ꯑꯗꯨꯕꯨ ꯇꯣꯟꯁꯅꯥꯗꯤ ꯂꯩꯔꯝꯗꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖꯃꯥꯟꯕꯤꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯈꯨꯜꯗꯨ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯊꯣꯛꯑꯦꯅ ꯅꯨꯃꯤꯗꯥꯡ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯅꯣꯡꯃ ꯊꯥꯖꯃꯥꯟꯕꯤꯗꯣ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅ ꯃꯈꯨꯠ ꯍꯦꯛ ꯊꯤꯡꯖꯤꯜꯂꯛꯄꯒ ꯊꯥꯡꯁꯤꯅ ꯂꯥꯝꯃꯒ ꯀꯛꯇꯣꯏꯅꯤ ꯌꯦꯡꯉꯣꯏꯗꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯀꯤꯅ ꯂꯩꯔꯤꯉꯩ ꯀꯥꯆꯤꯟꯗ ꯉꯥꯔꯒ ꯊꯝꯕ ꯈꯨꯗꯦꯡꯗꯨ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ ꯑꯣꯏ ꯃꯥ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯃꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯃꯈꯨꯜꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯊꯥꯖꯃꯥꯟꯕꯤꯗꯨ ꯂꯩꯔꯒ ꯌꯦꯡꯂꯛꯄꯗ ꯈꯨꯗꯦꯡꯗꯨ ꯎꯞꯅ ꯇꯨꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯈꯨꯗꯦꯡꯗꯨꯕꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯤ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯊꯥꯖꯃꯥꯟꯕꯤꯗꯨ ꯊꯥꯡꯁꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯈꯨꯗꯦꯡꯗꯨ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯃꯄꯥꯟꯗꯒꯤ ꯃꯄꯨꯔꯣꯏꯕ ꯀꯣꯟꯗꯨꯝꯅ ꯊꯥꯖꯃꯥꯟꯕꯤ ꯊꯣꯡ ꯍꯥꯡꯉꯣꯏ ꯂꯥꯛꯑꯦ ꯇꯥꯝꯆꯥ ꯅꯪ ꯂꯥꯛꯑꯕꯣ ꯇꯥꯝꯆꯥ ꯂꯥꯛꯑꯦ ꯇꯥꯝꯆꯥ ꯑꯩ ꯊꯣꯡ ꯍꯥꯡꯒꯦ ꯑꯗꯣ ꯊꯥꯖ ꯑꯩ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯑꯣꯏꯅ ꯆꯪꯂꯛꯀꯦ ꯃꯅꯤꯡ ꯊꯣꯡ ꯑꯣꯏꯅ ꯍꯥꯡꯉꯣ ꯍꯣꯏ ꯇꯥꯝꯆꯥ ꯑꯩ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯒꯦ ꯊꯥꯖꯃꯥꯟꯕꯤꯅ ꯃꯅꯤꯡ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯃꯀꯣꯛꯇꯨ ꯃꯩ ꯉꯣꯔꯣꯡ ꯆꯥꯛꯂꯒ ꯂꯩꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯎꯔꯤꯕ ꯁꯛꯇꯝꯗꯨꯗ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯂꯥꯎꯔꯝꯂꯒ ꯐꯃꯨꯡꯗꯒꯤ ꯂꯥꯎꯔꯒ ꯁꯣꯔ ꯊꯤꯡꯂꯒ ꯈꯪꯍꯧ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯦꯝꯗꯨ ꯍꯣꯕꯩ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩ ꯇꯥꯕ꯭ꯔꯥ ꯃꯧ ꯑꯋꯥꯡ ꯂꯩꯀꯥꯏꯔꯣꯝꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯚꯨꯠ ꯑꯃ ꯃꯤꯒꯤ ꯊꯣꯡꯅꯥꯎꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯑꯦꯅ ꯃꯍꯩ ꯁꯣꯏꯗꯅ ꯌꯨꯝꯃꯩ ꯊꯥꯗꯣꯛꯅꯕ ꯌꯥꯎꯅꯔ ꯃꯥꯜꯂꯦ ꯂꯥꯎ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯅꯦ ꯂꯩꯍꯧꯁꯤ ꯂꯥꯎ ꯊꯥꯖꯃꯥꯟꯕꯤꯗꯨ ꯆꯦꯟꯊꯣꯔꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯅꯠꯇ꯭ꯔꯣ ꯇꯥꯝꯆꯥ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯏꯃꯥ ꯍꯩ ꯃꯥ ꯊꯦꯡꯉꯤ ꯍꯜꯂꯛꯑꯔꯣꯏ ꯑꯗꯨꯅ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯄꯨꯟꯅ ꯂꯩꯍꯧꯔꯨꯁꯤ ꯂꯥꯎ ꯃꯅꯦꯝ ꯃꯃꯧꯗꯨ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯂꯣꯝꯗ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯌꯦꯅꯈꯥꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯃꯃꯥꯏ ꯄꯨꯡꯀꯥ ꯀꯥꯕ ꯃꯃꯤꯠꯈꯛ ꯉꯧꯔꯣꯛ ꯉꯧꯕ ꯅꯤꯄꯥ ꯑꯃꯗꯤ ꯂꯦꯞꯄꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨꯁꯨ ꯄꯨꯡꯀꯥ ꯀꯥꯔꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯀꯥꯕ ꯅꯤꯄꯥꯗꯨ ꯉꯧꯔꯣꯛ ꯉꯧꯕ ꯃꯌꯥꯗꯨ ꯎꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯥꯖꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯌꯥꯁꯤꯡꯗꯨꯅ ꯑꯃꯨꯛ ꯇꯤꯡꯈꯪꯃꯨꯛ ꯇꯨꯝꯂꯒ ꯇꯣꯟꯁꯅꯥꯒꯤ ꯃꯃꯥ ꯊꯝꯕꯥꯜꯒꯤ ꯃꯊꯧ ꯃꯉꯝ ꯍꯥꯏꯕꯗꯤ ꯄꯣꯂꯣꯏꯕꯤꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯇꯣꯟꯁꯅꯥꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯤ ꯁꯥꯊꯤꯅ ꯇꯝꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯍꯧꯕ ꯎ ꯋꯥꯁꯤꯡ ꯊ꯭ꯔꯣꯛ ꯅꯣꯝꯕ ꯂꯩꯕꯥꯛ ꯌꯧꯅ ꯃꯁꯥ ꯐꯠ ꯂꯥꯎꯅ ꯂꯥꯝꯃ ꯀꯟꯕ ꯏꯃꯨꯡꯗ ꯇꯣꯟꯁꯅꯥꯒ ꯃꯃꯥ ꯊꯝꯕꯥꯜꯒ ꯄꯨꯟꯅ ꯌꯥꯛꯅ ಲಾꯎꯔꯒ ꯀꯞꯃꯤꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯒꯤ ꯂꯩꯀꯥꯏꯗꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯊꯣꯛꯄꯒꯤ ꯋꯥꯔꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯅꯨꯄꯥꯒꯤ ꯂꯩꯀꯥꯏꯗꯅꯤ ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕꯤ ꯍꯅꯨꯕꯤ ꯑꯃ ꯃꯀꯣꯛꯇ ꯉꯥꯔꯨꯕꯥꯛ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯍꯅꯨꯕꯤꯗꯨ ꯃꯩꯅꯝ ꯑꯃꯗꯤ ꯄꯥꯏꯔꯤ ꯍꯅꯨꯕꯤꯗꯨ ꯃꯁꯥꯗꯨ ꯅꯣꯝꯂꯤ ꯅꯤꯛꯂꯤ ꯇꯝꯅꯒꯦ ꯍꯥꯏꯔꯁꯨ ꯃꯁꯥ ꯈꯔ ꯀꯟꯕ ꯃꯤꯗ ꯇꯝꯅꯧꯀꯣ ꯍꯥꯏ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯅꯠꯇ꯭ꯔꯅꯦ मादी भूत नते लाई हिंसाबीनी मादी अदुगा मीगी चाखुमदा नुपी अंगांग लैबा कादा इमुंगदा मखुत थिंजिलक्लदी लाई खुसांबी ओइबा ताबनी
Hanubidu khadang nom nom dana chatlingai Hanubigi tungda mi ama inarakpagum tawba male. Hanubidu sab lepaga. He, aigi wakhalnara tungda mi inarakpa malise. Nungsisu phong phong saba ngakta sitli. Hanubigi nakong mayada. Hanubi amagi khonjelda phong phong saba sor amada. Thazaman bigi yum phauba. Inarake. Hai kanano? Kanano? Hausi aigi nakongda wathi nganglaklido. Aduga thazaman bi haidi kanano ha? Hanubidu gam launa kana amuk chatpa hawi. Adubu Hanubidu gi ngarubaktu tungdagi yanboi kariwai amuk sum tawrakpaduda Hanubidu bing laukra male. Napa thora bigi macha hai! Asuk kuiba chahi yangkhai kaithel karakpada thengnarakliba akiba singse nongmata kidraga ngarubak singbi nang amana aibu kihenba hekta yabra ha? Hanubidu magi ngarubaktu thangthage tawbaga ngarubakta thauri ama lauraga leirami. He, sidi karigi thauri no ha? Hanubidu ngarubaktu thangtharaga thauridu kakak launa chingi. He, sidi chingba yadena. Amamba saida pallaga leirena. Hanubidu thauridu pallaga leibaduda thauridu kakak launa sum chingbada mi ama mangakta thauri thuraga sum yaurakpagum tauba Hanubina amambadagi magi mainam mangalda sum tamna urei. Kari oidorino aina singliba sibu ha? Hanubidu mainamdu leibakta yunglaga thauridu sum manakta chingsinbada masamana pungpha phabi uful ngakta ngairabi mamai mamit makhong makhutna koron pumhu hubi patli tawi nupi ahal ama. Hanubidu na magi manakta tamna chingsilakpaduda. He, sidi mi asiba apatpani ne sidi. Hanubidu ngarubakado laktana kauthoklamlaga hotana lauraga chenkhre. Thazamanbigi mapamgi khulndani Thazamanbi yengsinbirambi thangnaba yumdugi nupidu lekaigi nupi kharaga turenda longkholi. Nupi ama isingda longkhona khona. Hoine nongmata su lakhidreni ibema Thazamanbido. Yam nungai khra malene. Sini memsa minabu hek mamai mamit pangkraba mapu kawedo. Phana nungsinadi yengsinbi khibadai memsa nangbo. Aidi kaisubu khandreda ise aduda nipa masa ama tha amarong Thazamanbigi thongalda Thazamanbina pukhiba khudopto aingonda amukta lobirunaba yamna haijaramba naha pakhangdugisu yamna nungai bikhide. Nupi amana sanagi khudop haiba ise maga koineramba nipadagi sanagi khudop lawkhiba mana. Thazamanbina di pamdaba yabidaba naha oidoini pakhangdo yamna lairaba jani naha do. Ada Thazamanbina nipadugi sana khudopto lobiraga chengkhra male. Adubu khudoptudi mamanabagi amuk oiramla male. Is phajadri wari sidi ise. Nupa nahadudi laklibra hauzik. Lakhidaba kuire ina. Ngawdanaga sakraba jala khangdi ukhidre. Nupi ahal aduna. Ado Thazamanbigi khulndo lai khusangbi thuena nongma nangna engonda wari tamnambadu bu chumdoiro ha inaw memsa. Ise aidi wari silibada tuga kheu sungi. Numidang pukrida kumbada phaijom setpa masa pungka akabani pa ama isingda tawkhalakpagi wari. Namidang umatonda phaijom setlaga lepaga leirambagi wari. Namidang maning mayada phaijom setlaga masadu pungka karaga lepaga leiramba. As natai sadaba yam tawra maleda. He, isiya natraga nipa masadu sikraba jalo. Laklamba nipa masadu phaijom sitkum lakum tawbani mi. Isi karasila. Hoi ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯀꯤꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯂꯥꯎ ꯃꯝꯗ꯭ꯔꯤꯉꯩꯗ ꯀꯥꯔꯁꯤ ꯂꯥꯎ ꯃꯉꯥꯜꯒꯤ ꯌꯨꯝꯗꯅꯤ ꯃꯉꯥꯜꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯝꯕꯤ ꯃꯇꯥꯏꯗ ꯐꯝꯂꯤ ꯃꯉꯥꯜꯅ ꯇꯣꯟꯁꯅꯥ ꯅꯩꯁꯦ ꯃꯃꯥ ꯍꯥꯠꯄꯅꯤ ꯈꯟꯅ ꯋꯥꯔꯧꯅ ꯂꯣꯟꯅ ꯆꯠꯈꯤꯕ ꯃꯥꯜꯂꯤꯗ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯃꯃꯥꯒꯤ ꯌꯨꯝꯈꯣꯟꯗꯣ ꯁꯪꯗꯅ ꯂꯩꯔꯦ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯟꯒꯤ ꯂꯥꯏ ꯂꯝꯄꯥꯛꯇ ꯇꯨꯝꯅꯔꯦ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯗꯣ ꯇꯝꯅꯃꯟꯗꯅ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯣꯟꯁꯅꯥꯗꯣ ꯏꯄꯪ ꯄꯪꯖꯕꯅꯤꯅꯦꯗꯣ ꯃꯃꯥꯁꯨ ꯐꯅ ꯆꯪꯒꯨꯝ ꯇꯧꯗꯥꯏ ꯑꯩꯁꯨ ꯃꯤꯗꯣ ꯐꯕꯅꯤꯅ ꯈꯨꯗꯣꯞꯇꯣ ꯄꯤꯔꯨꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯄꯨꯔꯥ ꯂꯥꯏ ꯑꯣꯏꯔꯝꯂ ꯃꯥꯜꯂꯦ ꯇꯣꯟꯁꯅꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯍꯥꯏꯗꯤ ꯏꯃꯥꯕꯣꯛ ꯊꯝꯕꯥꯜꯅ ꯁꯤꯗꯧꯕ ꯃꯇꯝꯗꯣ ꯃꯥꯜꯂꯦ ꯏꯃꯥꯅ ꯏꯃꯥꯕꯣꯛ ꯊꯝꯕꯥꯜꯗ ꯈꯔ ꯏꯟꯕ ꯈꯣꯠꯄ ꯇꯧꯕꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯏꯃꯥ ꯈꯥꯝꯂꯒ ꯑꯩꯅ ꯇꯣꯟꯁꯅꯥꯒꯤ ꯃꯔꯝ ꯍꯪꯕꯗ ꯏꯃꯥꯕꯣꯛ ꯊꯝꯕꯥꯜꯅ ꯇꯣꯟꯁꯅꯥꯗꯤ ꯈꯨꯟꯗ ꯊꯥꯖꯃꯥꯟꯕꯤ ꯎꯅꯕ ꯆꯠꯈꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯏꯃꯥꯅ ꯏꯟꯊꯨꯕꯤꯔꯝꯂꯕ ꯏꯃꯥꯕꯣꯛ ꯊꯝꯕꯥꯜꯗꯣ
ꯑꯩꯅ ꯍꯧꯒꯠꯄꯤꯕꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯀꯥ ꯍꯦꯟꯕ ꯃꯑꯣꯡ ꯋꯥꯍꯩ ꯈꯨꯟꯗꯥꯗꯨꯅ ꯏꯃꯥꯕꯣꯛꯇꯣ ꯃꯁꯥ ꯃꯇꯣꯝꯗ ꯊꯋꯥꯏ ꯊꯥꯖꯈꯤꯕ ꯑꯣꯏꯒꯅꯤ ꯏꯇꯥꯎ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯅꯤ ꯏꯇꯥꯎ ꯅꯣꯏ ꯏꯃꯥꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯏꯗ ꯀꯌꯥ ꯊꯑꯣꯏꯅ ꯆꯪꯅꯤꯡꯕ ꯑꯣꯏꯗꯦ ꯁꯥꯎꯅꯒꯨꯝꯁꯤ ꯏꯇꯥꯎ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯏꯃꯥꯒꯤ ꯃꯑꯣꯡꯅꯤ ꯂꯥꯏꯔꯕ ꯃꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯛꯄ ꯍꯥꯏꯁꯦ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯕꯅꯦ ꯃꯗꯨꯅꯤ ꯏꯃꯥꯅ ꯇꯧꯔꯤꯁꯤ ꯏꯇꯥꯎ ꯑꯗꯣ ꯑꯩ ꯏꯇꯥꯎ ꯇꯣꯟꯁꯅꯥꯗꯣ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯈꯔꯗꯤ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯗꯣ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯈꯨꯟꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯈꯤꯗꯧ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯏꯇꯥꯎꯗꯣ ꯑꯩꯒꯤ ꯈꯨꯗꯣꯞ ꯂꯧꯕ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯣ ꯃꯇꯝꯁꯤ ꯌꯥꯝ ꯀꯨꯏꯃꯟꯗ꯭ꯔꯣ ꯏꯇꯥꯎ ꯌꯨꯝ ꯆꯞ ꯆꯥꯅ ꯈꯪꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯏꯇꯥꯎ ꯇꯣꯟꯁꯅꯥꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯑꯗꯣ ꯑꯩ ꯏꯇꯥꯎ ꯇꯣꯟꯁꯅꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯅꯤꯡꯉꯤ ꯏꯇꯥꯎ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯇꯨꯡ ꯏꯜꯂꯛꯀꯦ ꯏꯇꯥꯎ ꯅꯪ ꯂꯥꯛꯑꯅꯨ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯃꯤ ꯑꯃꯨꯛ ꯈꯠꯅ ꯂꯩꯔꯝꯗꯅ ꯃꯆꯤꯡ ꯊꯤꯕ ꯃꯤꯅ ꯐꯨꯕꯤꯈꯤꯅꯤ ꯏꯃꯥꯗꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯕꯥꯖꯤꯗꯣ ꯏꯃꯥ ꯑꯇꯣꯝꯕꯤꯗꯨ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯅꯕ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯌꯥꯗꯦ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯏꯃꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯕꯥꯖꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯏ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯍꯣꯏꯗ ꯑꯩ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯃꯉꯥꯜꯗꯨ ꯇꯣꯟꯁꯅꯥꯒꯤ ꯈꯣꯡꯒ ꯂꯤꯔꯛꯂꯝꯃꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯅꯤ ꯃꯉꯥꯜꯗꯨ ꯃꯦꯝꯆꯥꯒ ꯐꯝꯂꯤ ꯏꯇꯩꯃ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯁꯥꯊꯤꯅ ꯉꯛꯏ ꯑꯄꯪꯕ ꯃꯤꯅ ꯐꯠꯇꯕ ꯃꯤ ꯊꯦꯡꯅꯕꯒꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯈꯣꯡꯒ ꯂꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯇꯣꯟꯁꯅꯥꯒꯤ ꯃꯃꯥꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯣ ꯑꯣꯟꯊꯣꯛꯄ ꯃꯔꯥꯏꯕꯛꯅꯤꯀꯣ ꯃꯥꯁꯨ ꯁꯤꯈ꯭ꯔꯦ ꯏꯇꯩꯃ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯗꯁꯨ ꯇꯝꯅꯕꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯏꯇꯩꯃ ꯀꯔꯤ ꯃꯈꯣꯟꯗꯣ ꯍꯣꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯝꯊꯛꯇ ꯎꯁꯥ ꯇꯦꯛꯂꯒ ꯅꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯟ ꯅꯠꯇ꯭ꯔꯥ ꯏꯇꯩꯃ ꯌꯨꯝ ꯃꯊꯛꯇ ꯎꯒ ꯅꯜꯂꯝꯗꯧ ꯃꯥꯜꯂꯦ ꯊꯣꯛꯑꯒ ꯑꯝꯇ ꯌꯦꯡꯁꯤ ꯏꯇꯩꯃ ꯃꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯌꯨꯝꯊꯛꯇ ꯀꯔꯤꯃꯠꯇ ꯅꯟꯕ ꯇꯨꯕ ꯎꯗꯦ ꯁꯤꯗꯤ ꯀꯩꯝꯇ ꯅꯟꯗꯦꯅ ꯃꯉꯥꯜ ꯍꯣꯏ ꯏꯇꯩꯃ ꯀꯩꯝꯇ ꯇꯧꯕ ꯎꯗꯦ ꯑꯗꯣ ꯇꯥꯗꯗꯤ ꯌꯨꯝꯗ ꯏꯔꯩ ꯂꯩꯇꯕ꯭ꯔꯥ ꯅꯥꯏ ꯇꯥꯗꯗꯣ ꯑꯉꯥꯡ ꯃꯍꯩ ꯇꯝꯕ ꯂꯧꯕ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯦ ꯃꯦꯝꯆꯥꯒꯤ ꯅꯨꯄꯥꯗꯣ ꯃꯆꯥꯅꯤꯄꯥꯗꯣ ꯄꯝꯂꯒ ꯆꯪꯂꯛꯏ ꯃꯆꯥꯅꯤꯄꯥꯗꯨꯁꯨ ꯇꯨꯝꯂꯤ ꯈꯣꯃꯩꯅ ꯃꯦꯝꯆꯥ ꯑꯉꯥꯡꯁꯤ ꯇꯨꯝꯃꯦ ꯑꯩ ꯐꯃꯨꯡꯗ ꯑꯝꯇ ꯊꯝꯃꯨꯈꯤꯒꯦ ꯈꯣꯃꯩꯗꯣ ꯑꯉꯥꯡꯗꯣ ꯃꯅꯨꯡꯗ ꯇꯨꯝꯍꯜꯂꯝꯂꯒ ꯊꯣꯛꯂꯛꯏ ꯈꯣꯃꯩꯅ ꯃꯦꯝꯆꯥꯗ ꯃꯥꯗꯤ ꯀꯅꯥꯅꯣ ꯃꯦꯝꯆꯥ ꯑꯩꯅ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯇꯣꯟꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅꯤ ꯃꯄꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯇꯥꯗ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯄꯥꯎ ꯈꯪꯅꯤꯡꯃꯟꯈꯤꯗꯅ ꯌꯥꯔꯦ ꯌꯨꯝꯗ ꯍꯟꯕꯗꯤ ꯌꯥꯔꯔꯣꯏ ꯊꯦꯡꯉꯦ ꯑꯗꯨꯅ ꯅꯪ ꯅꯌꯥꯝꯕꯒꯤꯗ ꯉꯁꯤ ꯑꯍꯤꯡꯁꯤ ꯂꯩꯔꯣ ꯑꯩꯅ ꯐꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯖꯕ ꯑꯉꯥꯡꯅꯤ ꯊꯥꯖ ꯃꯥꯟꯕꯤꯗꯣ ꯑꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯝꯃꯤꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯍꯨꯔꯒ ꯄꯦꯜꯂꯤꯕ ꯋꯥꯈꯜꯁꯤꯁꯨ ꯑꯉꯛꯄ ꯄꯨꯛꯆꯦꯜꯅꯤ ꯃꯉꯥꯜꯗꯨ ꯋꯥ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯗ ꯑꯉꯥꯡꯗꯨ ꯀꯟꯅ ꯀꯞꯄꯛꯏ ꯏꯁ ꯀꯔꯤ ꯈꯨꯀꯞꯅꯣ ꯁꯤꯗꯤ ꯃꯄꯥ ꯃꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯨꯕꯗ ꯑꯉꯥꯡꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯦꯝꯆꯥꯗꯤ ꯈꯪꯂꯦ ꯇꯝꯅꯕꯅꯤ ꯍꯥꯏꯕ ꯈꯣꯃꯩꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯤꯗꯅ ꯁꯤꯗꯤ ꯇꯥꯗ ꯃꯩꯀ꯭ꯔꯨꯛ ꯂꯩꯔꯗꯤ ꯃꯩ ꯈꯔ ꯊꯥꯁꯤꯔꯥ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯦꯝꯆꯥ ꯃꯩꯀ꯭ꯔꯨꯛ ꯇꯧꯔꯒ ꯀꯃꯩ ꯈꯔ ꯈꯨꯁꯤ ꯍꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯉꯁꯤ ꯌꯨꯝꯁꯤꯗ ꯃꯥ ꯃꯦꯝꯆꯥꯅ ꯂꯥꯎꯈꯤꯕꯗꯨ ꯊꯣꯡꯅꯥꯎꯗ ꯃꯤ ꯑꯃ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯅ ꯃꯦꯝꯆꯥꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯅꯤ ꯈꯣꯃꯩꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯅꯤꯄꯥꯅꯤ ꯈꯣꯃꯩꯗꯨ ꯃꯦꯝꯆꯥꯅ ꯌꯦꯡꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯒ ꯍꯦꯔꯥ ꯑꯗꯨ ꯂꯥꯛꯆꯕ ꯈꯣꯃꯩꯗꯨ ꯈꯨꯗꯩꯗꯨ ꯅꯥꯃꯩ ꯇꯥꯈꯠꯅ ꯊꯣꯡꯅꯥꯎꯗ ꯆꯣꯡꯊꯣꯛꯈꯤ ꯍꯧꯖꯤꯛꯇ ꯊꯣꯡꯅꯥꯎꯗꯒꯤ ꯃꯦꯝꯆꯥꯗ ꯌꯦꯡꯉ ꯂꯩꯔꯝꯕ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯕꯗꯨ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯑꯃꯨꯛ ꯂꯩꯔꯝꯕꯗꯨ ꯈꯣꯃꯩꯗꯨ ꯃꯤ ꯑꯉꯧꯕꯗꯨꯗ ꯉꯛꯅ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕ ꯐꯩꯖꯣꯝꯁꯨ ꯁꯦꯠꯂꯤ ꯐꯤꯉꯧꯁꯨ ꯏꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯈꯛꯇꯃꯛ ꯎꯕ ꯁꯛꯇꯝꯁꯤꯕꯨ ꯈꯣꯃꯩꯗꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯨꯄꯥꯗꯨ ꯃꯌꯥꯗꯨ ꯉꯧꯔꯣꯛ ꯉꯧꯅ ꯃꯆꯤꯟ ꯇꯨꯝꯊ꯭ꯔꯤꯛ ꯇꯨꯝꯅ ꯍꯤꯒꯠꯂꯒ ꯅꯣꯛꯂꯛꯏ ꯃꯌꯥꯗꯣ ꯈꯣꯃꯩꯗꯨ ꯐꯩꯖꯣꯝ ꯁꯦꯠꯄꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯈꯣꯃꯩꯒꯤ ꯇꯨꯡꯗꯒꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯔꯗꯨ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯩ ꯇꯨꯡꯗ ꯀꯅꯥꯅꯣ ꯇꯨꯡꯗ ꯀꯅꯥꯅꯣ ꯈꯣꯃꯩꯗꯨ ꯁꯣꯝꯗ ꯂꯥꯎꯔꯤꯉꯩ ꯃꯥꯒꯤ ꯏꯃꯨꯡꯗ ꯃꯉꯥꯜꯗꯨ ꯂꯥꯎꯔꯛꯏ ꯃꯦꯝꯆꯥꯒꯗꯨ ꯑꯣꯛ ꯈꯣꯡꯒꯩ ꯂꯥꯎꯗꯨꯅ ꯀꯞꯄꯛꯏ ꯈꯣꯃꯩꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯅ ꯍꯩ ꯃꯦꯝꯆꯥ ꯀꯩꯗꯧꯔꯦ ꯑꯃꯨꯛ
ꯈꯣꯃꯩꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯕꯒ ꯃꯆꯥꯅꯤꯄꯥꯗꯨ ꯌꯨꯝꯌꯥꯏꯗ ꯃꯁꯥꯗꯨ ꯀꯥꯛꯐꯩ ꯁꯥꯗꯅ ꯆꯠ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛꯇ ꯈꯣꯃꯩꯅ ꯃꯆꯥꯅꯤꯄꯥꯗ ꯇꯥꯏꯔꯦꯟ ꯃꯅꯥ ꯈꯔ ꯃꯀꯣꯛꯇ ꯁꯦꯠ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯒ ꯀꯟꯁꯤꯟꯈꯤ ꯈꯣꯃꯩꯒꯤ ꯃꯆꯥꯅꯤꯄꯥꯗꯨ ꯐꯃꯨꯡꯗ ꯇꯨꯝꯂꯤ ꯍꯧꯖꯤꯛ ꯃꯔꯥꯏꯕꯛꯇꯨ ꯐꯤ ꯑꯆꯣꯠꯄ ꯑꯃ ꯊꯝꯂꯒ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯇꯣꯟꯁꯅꯥꯅ ꯃꯁꯛ ꯈꯪꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯥꯅ ꯆꯠꯇꯨꯅ ꯇꯝꯅꯗꯨꯅ ꯂꯩꯔꯅꯤ ꯃꯉꯥꯜꯅ ꯇꯥꯗꯒꯤꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯦ ꯃꯉꯥꯜ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯔꯤꯅꯣ ꯁꯤꯅꯤ ꯇꯣꯟꯁꯅꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯀꯃꯥꯏ ꯇꯧꯅ ꯁꯤꯕꯅꯣ ꯍꯥꯏꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯈꯨꯟꯗꯨꯗ ꯁꯤꯅ ꯐꯪꯈꯤꯕ ꯀꯨꯏꯔꯦ ꯃꯁꯥꯗꯨ ꯃꯤꯅ ꯐꯨꯕꯤꯕꯒꯤ ꯆꯩꯐꯝ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯇꯥꯏ ꯃꯗꯨꯏ ꯃꯇꯨꯡꯗꯅꯤ ꯈꯨꯟꯗꯨꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯊꯣꯛꯑꯦꯅ ꯇꯧꯅꯔꯛꯈꯤꯕꯗꯣ ꯃꯁꯛ ꯃꯁꯥ ꯎꯗꯕꯁꯤꯡꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯥꯏꯔꯒ ꯁꯟꯗꯣꯛꯅꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯇꯣꯟꯁꯅꯥꯒꯤ ꯑꯁꯤꯕ ꯃꯁꯥꯗ ꯃꯃꯥ ꯊꯝꯕꯥꯜꯒꯤ ꯃꯊ꯭ꯋꯥꯏ ꯆꯪꯂꯒ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯇꯣꯟꯁꯅꯥꯒꯤ ꯍꯛꯆꯥꯡꯅ ꯄꯨꯗꯨꯅ ꯇꯝꯅꯕ ꯑꯣꯏꯒꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯔꯨꯞ ꯇꯣꯟꯁꯅꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯄ ꯑꯣꯏꯗꯣꯏꯅꯦ ꯃꯉꯥꯜ ꯑꯗꯨꯝꯅ ꯍꯦꯛꯇꯁꯨ ꯈꯟꯈꯤꯅꯨ ꯃꯉꯥꯜ ꯈꯨꯗꯤꯡꯃꯛ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯉꯥꯜ ꯑꯩ ꯋꯥ ꯍꯥꯏꯒꯤ ꯃꯉꯥꯜ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯈꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯁꯦꯝꯕ ꯕꯨꯠꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗꯣ ꯂꯝꯍꯦꯟꯕꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯍꯣꯏꯖꯤꯟꯈꯤꯁꯤ ꯊꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯇꯝꯅꯕ ꯑꯗꯨꯈꯛꯅꯤ ꯂꯃꯟ ꯈꯨꯝꯕ ꯑꯗꯨꯈꯛꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯃꯥꯏꯕ ꯌꯥꯏ ꯃꯃꯥꯏ ꯆꯨꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯗꯥꯗꯥ ꯏꯇꯥꯎꯒꯤ ꯂꯃꯟ ꯈꯨꯝꯕꯤꯔꯣ ꯏꯇꯩꯃꯁꯨ ꯅꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ ꯃꯦꯝꯆꯥꯒ ꯈꯣꯃꯩꯒꯗꯨ ꯌꯦꯡꯅꯔꯒ ꯃꯉꯛ ꯅꯣꯝꯃꯤ ꯈꯣꯃꯩꯒ ꯃꯦꯝꯆꯥꯒꯗꯨ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯐꯝꯂꯤ ꯑꯃꯥꯏꯕꯤꯅꯁꯨ ꯃꯣꯏ ꯑꯅꯤꯗ ꯁꯔꯧ ꯈꯔ ꯇꯥꯛꯂꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗꯅꯤ ꯊꯥꯖ ꯃꯥꯟꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒ ꯁꯨꯃꯥꯡꯗ ꯊꯔꯣꯏ ꯀꯛꯂꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯤꯡꯉꯣ ꯍꯤꯡꯉꯥꯁꯨ ꯈꯔ ꯇꯧꯃꯤꯟꯅꯔꯤ ꯑꯣꯏꯅꯔꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯅꯨꯄꯥ ꯀꯣꯟꯗꯨꯝꯅ ꯀꯥꯏ ꯏꯃꯥ ꯕꯥꯖꯤ ꯂꯩꯇ꯭ꯔꯤꯀꯥꯟ ꯅꯈꯨꯠꯇꯨ ꯄꯥꯏꯔꯒ ꯊꯔꯣꯏ ꯀꯛꯄꯗꯣ ꯑꯩ ꯇꯝꯕꯤꯒꯦꯕ ꯑꯁ ꯇꯥꯝꯆꯥ ꯈꯨꯗꯣꯞꯁꯦ ꯃꯣꯠꯅꯤ ꯍꯥꯏꯕ ꯃꯤ ꯁꯟ ꯃꯔꯤ ꯍꯦꯟꯕ ꯈꯨꯗꯣꯞꯅꯤ ꯍꯥꯏꯕ ꯊꯔꯣꯏꯕꯨ ꯏꯃꯥ ꯂꯥꯛꯑꯒꯅꯦ ꯑꯗꯨꯝ ꯀꯛꯍꯟꯕ ꯌꯥꯕꯗꯨꯕꯨ ꯇꯜꯂꯦꯗꯤ ꯏꯃꯥꯅ ꯀꯛꯄ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯕ ꯅꯪꯅ ꯀꯛꯄꯗꯣ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯕ ꯑꯗꯣ ꯅꯪꯁꯦ ꯅꯔꯟꯗꯤ ꯇꯨꯡꯁꯤꯟꯕ ꯍꯩꯅꯤꯀꯣ ꯊꯥꯖ ꯁꯟ ꯃꯔꯤ ꯍꯦꯟꯕ ꯈꯨꯗꯣꯞ ꯁꯤꯕ ꯀꯥꯏꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯇꯥꯡꯕꯅꯤ ꯑꯗꯨꯁꯨ ꯂꯥꯏꯔꯕꯤ ꯃꯕꯨꯛ ꯐꯕꯤ ꯑꯃꯅ ꯏꯆꯥꯁꯨ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯗꯧꯔꯦ ꯏꯃꯥꯅ ꯁꯤꯔꯝꯗꯥꯏ ꯄꯤꯔꯝꯕꯅꯤ ꯇꯥꯝꯆꯥ ꯑꯗꯨꯅ ꯇꯥꯝꯆꯥ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯀꯥꯏꯁꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯇꯥꯝꯆꯥ ꯏꯃꯥ ꯂꯥꯛꯏ ꯃꯃꯥꯗꯣ ꯍꯣꯕꯤ ꯍꯣꯕꯤ ꯆꯪꯂꯛꯏ ꯆꯥꯛꯇꯣ ꯉꯟꯅ ꯊꯣꯡꯅꯕ ꯇꯧ ꯃꯧ ꯑꯩ ꯅꯨꯃꯤꯗꯥꯡꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅꯤ ꯍꯥꯏꯅꯔꯝꯕꯗꯣ ꯚꯨꯠ ꯇꯝꯅꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯐꯩꯖꯣꯝ ꯁꯦꯠꯂꯤ ꯍꯥꯏ ꯃꯤꯅ ꯑꯍꯤꯡ ꯎꯅꯔꯦ ꯍꯥꯏ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯀꯥ ꯀꯥꯏ ꯍꯥꯏ ꯏꯃꯥꯕꯣꯛ ꯉꯥ ꯑꯀꯪꯕ ꯌꯣꯟꯕꯤꯗꯨꯅ ꯋꯥꯔꯤ ꯇꯝꯕꯗ ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯇꯣ ꯏꯃꯥꯕꯣꯛꯀꯤ ꯉꯥꯔꯨꯕꯥꯛꯇ ꯊꯧꯔꯤ ꯂꯧꯔꯛꯑꯦꯅ ꯊꯧꯔꯤꯗꯨ ꯆꯤꯡꯂꯨꯕꯗꯅꯦ ꯃꯤ ꯑꯁꯤꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯍꯥꯏ ꯊꯧꯔꯤꯗꯨꯗ ꯃꯗꯨ ꯐꯥꯎꯕ ꯏꯃꯥꯕꯣꯛꯇꯣ ꯀꯌా ꯀꯤꯕꯤꯗꯅ ꯅꯣꯡꯉꯥꯜꯂꯒ ꯀꯩꯊꯦꯜꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯐꯤꯉꯧ ꯐꯨꯔꯤꯠ ꯂꯤꯠꯄ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯀꯥ ꯀꯥꯕ ꯅꯤꯄꯥꯗꯣ ꯑꯃꯨꯛ ꯊꯦꯡꯅꯕꯅꯤ ꯍꯥꯏ ꯃꯥꯅ ꯅꯣꯛꯄꯒꯤ ꯁꯛꯇꯝꯗꯣ ꯌꯦꯡꯍꯩꯗꯕ ꯃꯈꯩ ꯀꯤ ꯍꯥꯏ ꯅꯃꯥꯕꯣꯛꯅ ꯃꯥꯅ ꯍꯥꯏꯐꯦꯠ ꯅꯣꯛꯄꯗ ꯃꯌꯥꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯃꯌꯥꯗꯣ ꯇꯨꯝꯊ꯭ꯔꯤꯛ ꯇꯨꯝꯃꯤ ꯍꯥꯏ ꯀꯤꯒꯟꯗꯕ ꯅꯃꯥꯕꯣꯛꯇꯣ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯅꯥꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯐꯩꯖꯣꯝ ꯁꯦꯠꯄ ꯚꯨꯠ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯣ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯣꯛꯏ ꯈꯨꯗꯣꯞ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯑꯗꯨꯝ ꯄꯜꯂꯒ ꯂꯩ ꯍꯥꯏ ꯊꯥꯖ ꯃꯥꯟꯕꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯨꯗꯣꯞ ꯍꯥꯏꯕ ꯀꯩꯗꯧꯔꯦ ꯊꯥꯖ ꯅꯪꯒꯤꯁꯤ ꯏꯃꯥꯒꯤ ꯋꯥꯔꯤꯗ ꯀꯤꯔꯣ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯡꯗꯣꯛꯂꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯦ ꯃꯤꯀ꯭ꯔꯣꯛ ꯑꯍꯤꯡꯕ ꯀꯣꯏꯅ ꯆꯥꯏꯔꯒ ꯈꯣꯏꯖꯨꯝ ꯂꯩꯈꯥꯝ ꯊꯥꯔꯒ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯂꯨꯔꯁꯤ ꯏꯕꯦꯝꯃ ꯀꯤꯒꯅꯨ ꯅꯄꯥꯁꯨ ꯍꯜꯂꯛꯂꯅꯤ ꯅꯄꯥ ꯂꯩꯔꯤꯉꯩ ꯏꯪꯈꯣꯜꯁꯤꯗꯅꯦ ꯀꯅꯥꯝꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯧ ꯂꯩꯇꯦ ꯕꯥꯁꯤ ꯍꯜꯂꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯃꯥ ꯍꯜꯂꯛꯑꯅꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯈꯨꯜꯁꯤꯒꯤ ꯊꯧꯗꯧꯁꯤꯗ ꯅꯨꯃꯤꯗꯥꯡ ꯈꯨꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯅꯍꯥꯁꯤꯡ ꯌꯥꯎꯅ ꯃꯐꯝ ꯈꯨꯗꯤꯡ ꯃꯩꯔꯥ ꯄꯥꯏꯔꯒ ꯉꯥꯛ ꯁꯦꯟꯕ ꯆꯠꯅꯅꯕꯒꯤ ꯈꯨꯜ ꯇꯤꯟꯅꯍꯧꯕꯅꯤ ꯅꯄꯥꯗꯣ ꯑꯗꯨꯗꯤ ꯇꯥꯝꯆꯥ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯁꯤꯔꯥ ꯍꯣꯏ ꯕꯥꯖꯤ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯁꯤ ꯁꯣꯝꯗ ꯈꯨꯜ ꯇꯤꯟꯅꯐꯝꯗ ꯑꯍꯜ ꯅꯤꯄꯥ ꯑꯃꯅ ꯀꯣꯟꯗꯣꯝꯒꯤ ꯃꯄꯥ ꯈꯣꯝꯕꯗ ꯄꯥꯎ ꯑꯃ ꯇꯥꯏꯅꯤ ꯈꯣꯝꯕ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯗ
नुपी अमगी हक्तक्ता सीख्रबा ममा मसा अमगी थवाई अमदी हक्चांगना ओनबा तमनराइनी हाइनी अमाइबना ओ अइसु अदुमना ताई इने ngayon bigi paudagi maso amaibaduna lai yengki hai ine da hojik naribani adudi ine na ani ahumlak thingnabanina mana sumaram khara khanglambu yai khale haibadi ayamba matamda ine da laisa mayokni haiba pautai nipa amana ani ahumda na tamalida ine na thingnari basi mayam toimalaba malida nipa amana khuramayam wari se sana sana mamjingai ine gi manak yahubana pharidra khombana laula chana wari sasi somda su khomai memza amadi mangal moi ahumsu thazaman bigi khunda laktuna khul yorakrabani khomba hoisu ine gi da yoksilakpada khomai memza mangal moi ahumsu phamlaga leirami aduga memza khomai amadi mangal na thazaman bigi wari loina liramle ngayon bi hanubida thazaman bina maram oiraga ton sanaga mamaga su sikhre heba ine ngayon bina khanglami amadi khomba hoisu wari do amuk moi mayam punna khanglami khombana onthongni ikari da idi aina di kana electric kan aduk luna hek poksaba isa makni khana lokshin biraka adubu imogi haktakta ipang jaba mama masagi punsi loikraba aduga mama masagi thawaina khudoki khongol lirakliba khomaina matinda tapna yolaga aikhoina laksari sikhura aikhoigi khunga inaw mangalgi khunga loinana khuragi khulsu mama masagi thawaina ahing nungthil tamnarai onduna kihan khanganuna leibasida aikhoigi khul amadi leikhidraba mama masa haibadi inawgi khul phawa khuntak lansire mama masagi yumgi mapa landuna chatpa ngamna dremi amata aduga aikhoina su amaibi amagi sarau sinaraba matung mafam sida lakjabani ngayon bi hanubi do phamungda longna hipaga chamna hekta loisenba yagadaba thabak nati sa thawai aniduna migi maral matkhiba miduda laman amuktangdi khumlak handaba yakhiroi mama masagi thawai do khudok huran bigi manakta thajinnaba isa singawa tanarambani athapade lakpa ibungo hoigi amai binasu wafamsi hairakpa leira male moida khombana adudi soidra ine imungda bhut thajiladi soidra si nataba atopa pambai leita tawani khomba ado noina atai pambai leigadaba oirabadi khanaba yai adum memsana ahal singna phani khanbado adum tanabiyo mangalna aigi wakhandadi khunda kiba pokhalidaba pambai pame khombana adudi sum tawrasi maudo lamhang amada mawaga puthoklasi isanu pani haijabagi wani pura adhamara haiduni matai manawgi mitnaba hingo hengana ai mai si phi kupaga chatlabani aduna ai angka tawragi khulgi mi amana khurana tawbodo ekhoi yenglagi nipa amana yengasi ngayon bi hanubigi masa mamau singdina kanda wari singdu taraga hanubigi masa nipana magi nupida shanambe ekhoi anidi moigi thabaksi loiraga lasi angangsi puraga napamda jengkrasi hoi mapa adumai tawrasi ai phi yomuraki hoi maning thongdagi thokrasi khombada mayumda lai khombana masa nipa kondomda ai inegi manakta chalure adubu inedi tamnariba asigi maram sitnana khanglamne kamaina noise baje khombana khudokki waridu thazaman biga kondumga dalirami khombagi nupi su waridu khangbadagi kibana loirami thazaman bidu humang anapi kabana loire thazaman bidu tonsanagi khudoktu makhuna tapna khumjilaga adui waridu di haukraba wani baji mangonda piramlabani khudokto aduga ina siriba khudopsidi imana siramdai pirambani baji nangi khudokki wado to khomo ado moi mapa khulti nabada kari wari tanarak lagi moi mapa wari ki waleri mama ngasi si ine na haibada ekhoi gi yumse fazana tamnani hairakli aduna mauga ibungo gasi mafam amada thaidaba yari dori baji ai thazaman bi puraga lamhang amada layurage maduni aina haigi tarumlisi makharom da leiba khongnang hobu lampaktuda phak ama puraga noi ani ngasi ahing sima layuro sikhraba mama masana khudok adu sonduna leirabani kondom do wa makha ta de magi kada sensinki aduga phak ama kolaga chenthorlaga thazaman be lao thuna chel horasi hoi ayam ki re tamsa kondom ga thazaman biga do khongnang hobu lampak lomda chenkre khombu do moi ani da yeng horaga
ꯁꯤꯕꯃꯛꯇꯤ ꯁꯤꯔꯣꯏ ꯍꯥꯏꯕꯨ ꯃꯤꯒꯤ ꯂꯃꯟꯗꯤ ꯈꯨꯝꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯀꯣꯟꯗꯣꯝꯗꯣ ꯊꯥꯖꯃꯥꯟꯕꯤꯗꯨ ꯀꯣꯜꯂꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯛ ꯊꯥꯔꯒ ꯐꯝꯂꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯀꯣꯗꯨꯝꯗ ꯀꯦꯖꯅ "ꯇꯥꯝꯆꯥ, ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯤꯈꯣ ꯍꯥꯏꯔꯣ ꯁꯤꯗꯁꯨ?" "ꯍꯧꯖꯤꯛꯇꯤ ꯀꯤꯗ꯭ꯔꯦꯗ ꯍꯥ ꯊꯋꯥꯏ." ꯀꯣꯟꯗꯣꯝꯒꯤ ꯅꯥꯔꯨꯝꯗ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯁꯣꯔ ꯑꯃꯅ "ꯊꯋꯥꯏ ꯅꯠꯇꯦ ꯊꯥꯖꯃꯥꯟꯕꯤ." ꯀꯣꯟꯗꯣꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯒ ꯆꯦꯟꯊꯣꯛꯏ꯫ "ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ? ꯑꯩꯒꯤ ꯅꯥꯀꯣꯡ ꯇꯧꯔꯤꯗꯣ ꯀꯩꯅꯣ?" ꯊꯥꯖꯃꯥꯟꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯀꯣꯟꯗꯣꯝꯗ ꯀꯣꯟꯁꯤꯜꯂꯒ "ꯏꯃꯥ!" "ꯀꯩꯗꯧꯔꯦ ꯊꯥꯖ? ꯀꯩꯗꯧꯔꯒꯦ?" "ꯇꯥꯝꯆꯥ, ꯑꯩꯒꯤ ꯈꯨꯠꯇ ꯀꯩꯅꯣꯝꯅ ꯃꯥꯔꯛꯑꯦ ꯇꯥꯝꯆꯥ, ꯀꯩꯅꯣꯝꯃ." "ꯀꯔꯤꯕ? ꯂꯥ, ꯃꯐꯝꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ ꯊꯥꯖ." "ꯍꯜꯂꯁꯦ ꯇꯥꯝꯆꯥ, ꯑꯩ ꯌꯥꯝ ꯀꯤꯔꯦ ꯇꯥꯝꯆꯥ, 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 ꯑꯩꯒꯤ ꯉꯛꯁꯝꯗ ꯊꯧꯔꯤ ꯑꯃ, ꯇꯥꯝꯆꯥ." "ꯀꯩꯗꯧꯔꯦ ꯊꯥꯖ? ꯊꯥꯖ, ꯀꯩꯗꯧꯔꯒꯦ?" ꯊꯥꯖꯗ ꯃꯉꯛꯇ ꯃꯤ ꯑꯃꯅ ꯊꯧꯔꯤ ꯂꯥꯛꯁꯤꯜꯂꯒ ꯂꯝꯄꯥꯛꯇꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯠꯂꯛꯏ꯫ ꯊꯥꯖꯗꯨ ꯏꯌꯛ ꯏꯌꯛ ꯇꯧꯔꯒ ꯃꯈꯣꯡꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯁꯤꯠꯂꯤ ꯅꯥꯄꯤ ꯃꯔꯛꯇ꯫ ꯀꯣꯟꯗꯣꯝꯗꯣ ꯊꯥꯖꯃꯥꯟꯕꯤꯗꯨ ꯀꯞꯄꯒ ꯂꯥꯎꯔꯒ ꯇꯥꯟꯅꯔꯤ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯤꯗꯨꯅ ꯐꯅ ꯀꯟꯅ ꯆꯤꯡꯏ꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯉꯛꯇꯨ ꯊꯧꯔꯤꯅ ꯂꯥꯛꯅ ꯂꯥꯛꯅ ꯃꯃꯤꯠꯇꯨ ꯊꯧꯔꯤ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯅꯣꯡꯈꯠꯂꯒ ꯌꯦꯡꯂꯨꯕꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯅꯤꯄꯥ ꯑꯃ ꯊꯥꯖꯃꯥꯟꯕꯤꯗ ꯅꯣꯛꯂꯒ ꯌꯦꯡꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯆꯤꯡꯕꯗꯨ ꯊꯥꯖꯃꯥꯟꯕꯤꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯕꯨ ꯆꯤꯡꯂꯤꯕꯗꯨꯗꯤ ꯇꯣꯟꯁꯅꯥꯒꯤ ꯃꯃꯥꯏ ꯄꯥꯜꯂꯝꯗꯦ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯎꯕꯗ ꯃꯌꯥꯗꯨ ꯇꯨꯝꯊ꯭ꯔꯤꯛ ꯇꯨꯝꯊ꯭ꯔꯤꯛ ꯇꯨꯝꯅ ꯅꯣꯛꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯣꯡꯊꯣꯛꯂꯒ ꯊꯥꯖꯃꯥꯟꯕꯤꯗꯤ ꯇꯣꯟꯁꯅꯥꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯋꯥꯈꯜ ꯉꯤꯍꯥꯛ ꯃꯥꯡꯏ꯫ ꯀꯣꯟꯗꯣꯝꯁꯨ ꯊꯥꯖꯃꯥꯟꯕꯤꯗꯨ ꯂꯥꯎꯔꯒ ꯇꯥꯟꯅꯔꯤ꯫ ꯀꯣꯟꯗꯣꯝꯁꯨ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯁꯜꯂꯒ ꯎꯞꯄꯒ ꯇꯥꯍꯧꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯗꯨ ꯇꯣꯟꯁꯅꯥꯗꯨ ꯀꯧꯗꯨꯅ ꯀꯞꯄꯛꯏ, ꯂꯩꯕꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯅ ꯆꯤꯡꯅ꯫ "ꯑꯩ ꯂꯥꯟꯈ꯭ꯔꯦ ꯇꯥ ꯇꯣꯟꯁꯅꯥ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯌꯥꯝꯅ." ꯑꯗꯨꯕꯨ ꯇꯝꯅꯔꯥꯏ ꯍꯥꯏꯕꯁꯤꯗꯤ ꯇꯝꯅꯔꯥꯏꯅꯤ꯫ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯊꯃꯣꯏ ꯄꯥꯟꯗꯦ꯫ ꯇꯣꯟꯁꯅꯥꯒꯤ ꯚꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯕꯥꯛꯇ ꯀꯣꯏꯆꯤꯡ ꯆꯤꯡꯕꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯎꯟꯁꯥꯗꯨ ꯄꯨꯝꯁꯦ ꯁꯦꯒꯥꯏꯔꯦ꯫ ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯁꯥꯗꯣ꯫ ꯇꯣꯟꯁꯅꯥꯁꯨ ꯊꯥꯖꯃꯥꯟꯕꯤꯗꯨ ꯆꯤꯡꯅ ꯆꯤꯡꯅ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯞꯂꯤ꯫ "ꯊꯥꯖꯃꯥꯟꯕꯤ, ꯊꯥꯖꯃꯥꯟꯕꯤ, ꯈꯨꯗꯣꯞ, ꯑꯩꯒꯤ ꯈꯨꯗꯣꯞ, ꯑꯩꯒꯤ ꯈꯨꯗꯣꯞ." ꯈꯨꯜ ꯑꯗꯨꯃ ꯇꯣꯟꯁꯅꯥꯒꯤ ꯊꯋꯥꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯥꯀꯣꯡ ꯃꯦꯟꯅꯔꯝꯃꯤ ꯀꯤꯃꯟꯗꯨꯅ꯫ ꯑꯌꯨꯛꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯝꯄꯥꯛꯇ ꯀꯣꯏꯅ ꯂꯦꯞꯂꯤ, ꯑꯗꯨꯒ ꯀꯨꯔꯣꯟ ꯍꯨꯅ ꯇꯠꯂꯒ ꯇꯥꯔꯒ ꯂꯩꯔꯤꯕ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯌꯦꯡꯅꯔꯤ꯫ ꯑꯗꯨꯒ ꯀꯣꯟꯗꯣꯝꯗꯨꯅ ꯂꯝꯄꯥꯛꯇ ꯀꯣꯏꯅ ꯆꯦꯟꯕ ꯁꯥꯟꯅꯔꯤ꯫ ꯀꯣꯟꯗꯣꯝꯁꯨ ꯉꯥꯎꯔ ꯃꯥꯜꯂꯦ ꯊꯥꯖꯃꯥꯟꯕꯤꯅ ꯁꯤꯔꯕ ꯃꯇꯨꯡ꯫ ꯀꯣꯟꯗꯣꯝꯒꯤ ꯃꯃꯥꯗꯨ ꯃꯃꯧ ꯊꯥꯖꯃꯥꯟꯕꯤꯕꯨ ꯌꯦꯡꯅ ꯀꯞꯂꯝꯂꯒ ꯃꯆꯥꯅꯤꯄꯥ ꯀꯣꯟꯗꯣꯝꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯀꯞꯂꯤ꯫ ꯈꯣꯡꯕꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯈꯨꯗꯣꯞꯇꯨ ꯃꯉꯥꯜꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯉꯥꯜ, ꯈꯣꯃꯩ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯣꯏ ꯑꯍꯨꯝꯗꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯤ꯫ ꯃꯉꯥꯜꯅ "ꯈꯨꯗꯣꯞꯁꯦ ꯑꯩꯒꯤ ꯏꯇꯥꯎ ꯃꯃꯥ ꯃꯆꯥꯒꯤ ꯃꯣꯡꯐꯝ ꯑꯃ ꯁꯥꯔꯒ ꯃꯤꯇꯝ ꯑꯃ ꯈꯤꯟꯕꯤꯅꯕ ꯀꯥꯏꯊꯣꯛꯄꯤꯔꯒꯦ ꯇꯥꯗ꯫ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯕꯗꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯉꯥꯜ꯫ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯄꯤꯔꯁꯤ ꯃꯣꯏ ꯃꯄꯥ." "ꯍꯣꯏ ꯍꯣꯏ, ꯌꯨꯝ ꯌꯧꯔꯒ ꯄꯨꯟꯅ ꯈꯟꯅꯔꯨꯔꯁꯤ." ꯑꯁꯨꯝꯅ ꯆꯩꯔꯥꯛ ꯄꯤꯔꯒ ꯇꯣꯛꯀꯗꯕ ꯃꯥꯜꯂꯨꯔꯕ ꯇꯣꯟꯁꯅꯥꯅꯗꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯀꯣꯟꯗꯣꯝꯁꯨ ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯇꯧꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯟꯁꯅꯥ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯃꯊꯧ ꯃꯉꯝꯅ ꯈꯣꯃꯩ, ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯉꯥꯜꯅ ꯄꯥꯡꯊꯣꯛꯄꯤꯔꯒ ꯃꯉꯥꯜꯒꯤ ꯈꯨꯗꯣꯞꯇꯨ ꯀꯥꯏꯊꯣꯛꯂꯒ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯇꯝ ꯑꯃꯃꯝ ꯁꯥꯕꯤꯗꯨꯅ ꯃꯉꯥꯜꯅ ꯇꯣꯟꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯂꯃꯟ ꯈꯔꯗꯤ ꯁꯤꯡꯕ ꯉꯝꯂꯦ ꯈꯟꯅ ꯑꯄꯦꯟꯕꯗꯤ ꯑꯣꯏꯗꯅ ꯂꯩꯈꯤ ꯃꯉꯥꯜ꯫